Manipur ki hauji goi reba phiba masida lup amatana kanglup nai ba wahai sizinabi kanu haina JDU gi President and Tombina appeal tawrakli. Manipur government and numit humni gi manungda pot chai gi mamal leptrabadi MSU na drive chatharagani haina phongdokre. Amasong Manipuri macha Saulin Chandam gi thawai yaudraba hakjang ngasi purakre mahak hatpada chenaba leiminaba mioi ama USA police na phare. Mayam Bukurumzari, Adomni Yangbiribasi Impact News ni a Kangen Bam Toino Henby, Hojik Punja Sipabugi Maroi Babao Sing, Miam the Pizari. Assembly the Yelhomi Kanbaga Mari Lainaba Bill Ahum pass Taukipatagi Manipur the Oirakliba Pibam Asida, Kanagumba Organization Sing Nakanglup Naiba Wahai Sing Sizina Bigano Haina, Janata Dal United Manipur State Ki President M. Tombina Pongdokre. Ngasi Bauprada Laiba JDU Manipur State ki office da Paumi Singa Unabada Tombina Haikibada Naga Peace Accord Amadi Manipur gi Yelhomi Kannabagi Matang da Memorandum Ama Haukiba September Amada New Delhi da Chatuna India gi Prime Minister Home Minister Janata Dal United ki National President Amadi Janata Parivar gi Lujingba Singh da Pisan ki Haiki Mahana Makhatana Churachandpur da Thokiba Thodok Adu Laibak Thibani Amasung Manipur government na Thodok Adu da Laikhidraba Mioi Singhi Imung Manungda Mityeng Changbi Baga Loinana Athuba Matamda Wari Sanaduna Tangdu Laitaba Puraknaba Honabiyo Haiki Yamna Sarak Chahinaba Tangdu Laitadaba Sikuma Pima Lakpusida Organization Karana Prayers Club Kumba Aduga Atay Atopam Pam Singda Community Singi Puning the Waragodoba Yamna Sihi Naiba Wahi Yoba Aduga Wata Yabusingsi, the Widanaba, Tamjari, Naga, Kuki, Aduga, Maitai Pangal, Aduga Arke, Aduga Brahman, Kanagumba Amatana indigenous people, Natti, High Kivilati, Haina, Janta Dal United and Lowy. Nakalamaramda Assembly the pass Taukiba bill Adu Apam Pam the Gimatung in a withdraw Tauba Amadi, Amen Tauba Yai Haina, Chief Minister na Fongdo Krabanina, Tribal Luchingwasina Asog Apan Nangba Yaba Kungjang Jangsin Biganu, Government Ka Wari Sanabagi Tanja Lobiyo Haina, JDU Manipur State Ki Secretary General Lin Gangte na Fongdoki. Ngasi Paumi Singa Unaba Adugi Kudong Chaba Lauduna, Lien Gangtena Makatana Haikibada, Technology Matam Asida Irang Ama Natraga Mob Ama Control Taunabagidama, Internet Thingzin Kiba Asi JDU na condemn Tawi. Loinana, Atuba Matamda Internet Sizinaba Yahalo Haiki. Withdraw Toba, Amendment Toba Haba Mahir Abanina, Tribal Leader Makaiso, Amungtang, Nasai Nungaitaba Pongdokpa. Aduga yamna volatile oiba adugum bagi protest tumakti tawhaningde mayamna mukatasin naraga government nga ngangna bagi tanja ama lobadi phai technique age asida internet shutdown toba JDU na condemn tawi Hauzik Nongmada Changdraba Yadraba Potlam Singi Mamal Wang na Yolibasi, Numit Humni gi Manungda Manipur government, Amasung DC na Mityeng Changduna, Pot ki Mamal Lepi Drabadi, Mahiroi Loop MSU na Drive Chatharagani Haina, Pongdoraki Haina MSU gi General Secretary Manjit Sarang Them na Fongdokre. DM College campus to Leba Mahiroi Loop Asigi Office ta Paumi Singa Unabada, Manjit na Manipur da Hauzik, PDS ki Kuthang da Pangadaba, Superfine Cheng Asi Dukan Sing da KZ Yankai ki Bekta, Lupalising Amadagina, Lissing Amaga Chamga Pauba Yolibasi, Manipur government ka Karbarwala Singa Manaraga, Sendong Tanaba, Hodna Ribra Haina Maral Sirakli. July Thada Leramba Pochagi Mamal Sing Adudagi Dukan Sing na Mamal Jada Yankai Hengatuna Yole Masida Natana Petrol Fauba Pump na Pidraga Black the liter the Lupa Cham Yankai dagi Jani Pauba Yol Haliba Asi Pam Mapu Singa Sanaribra Haina Manjitna Makatake. Kui nong the time from the Chang the Badraba PDS items in Manung the Chaliba Superfine. We market the Pangway Adaba, we local MLS in through the and Miam the home Mamala Kizi the Panipal, the Mapan, women on the Fango Chingamaka, we Kizi the Kuma, Pirakanda, Kaitil the market of Fangumancy. I'm a chobo home, Emsun Hangzini, market the Yoliva, Superfine say, Haying Bob women on the Gomena, Thingakanda, market of Fango.
USA gi Hampton Lasale Avenue da August kudmanga da Manipuri macha Saulin Chandam mahaki room da nongmaina kaptuna hatlambagi thawai yaudraba hakjang ngasi Imphal International Airport da Air India gi akhanaba plane amana purakhi Laikhidraba asigi yungi mioi sing yauna mioi kayana Imphal International Airport da Laikhidraba asina pamjaramba mawong da ikai khunaba utkhi Saulin Chandam hatpada chenaba mioi ama phagapangam USA gi Hampton Police Custody da leire Saulin Chandam hatpada Chennai hairiba Kinan A Palmer Laikhidraba asiga apartment amada leiba mioine adubu hauzik fawba kari maramge Saulin Chandam bu hatribano haibadi khangbangamdri hairi mihada sigi wayal mathang chahida piraba yana leiri hairi US 2010 da chakibane ba kwa the under sponsorship of kanone ko gi tennis ki scholarship ta chakibane ma se ma matam spend iraline tok thokte duga graduation se complete or me 2.5 ta tor me ba ma di day night like tam me ba khai suspect khai ta record excellent ma sina tor me se ma se he had known him only for last 3 weeks 3 weeks katane mang khang se khadu magi intention se kari leibno khang de my funeral ga lore kanda ipan pai funeral lore kanda ma se wari nga wanga kadradi khangde most probably magi verdict se akogi August 2016 da the grand jury announced tone hai ba but he is charged with second degree murder and illegal possession of weapons NSCN dagi tokhai takraba groups sing dagi ihan hanbo oina NSCN R na Naga Peace Accord ta support tawwa pham phongdokre haukiba thangjan numita NSCN reformation gi luching basing na interlocutor RN Rabi ga unakre unaba du da wari sanaba adu thamoi sengna sanaba yauna mari leinaba pumna maktagi modsu launaba khanghankre NSCN R gi president Wangtin Nagana wari sanaba adu da karigumba India government amadi NSCN IM na wari sanaba asi mai paktaba tarabadi makhatana makhoigi pandam adu phangnanaba chahi kaya amuk changna honagani haikhe RN Ravina su santi gi wari sanaba asi NSCN IM gamaru oirabasu Naga Kanglup khuding makka sanabani haina lobiyu haina thazaba pirakhi haire Tatkiba September ahumda hanagi RJD gi MP aduga hojikna JAP gi president su oiriba MP Papu Yadav na Manipur da Bihari amadi atai nan local gi khongjang changsinbaga loinana phu chaibagi thabak chathare haina yumpham yaudaba kaya santotuna Bihar phauduna chatliba train singda tonglakpa Manipuri macha singshu phuduna thakigadabani haina daita yaudaba wafam phongdokhiba adu Manipur Young Minds Association Delhi gi advisor Ningombam Rajuna yamna kanna yaningdaba phongdorakli September ahumda pauche sing amadi NDTV da yaukhiba aduna Manipuri miyambo lan uhalle hiramasiga mari leinana Prime Minister da memorandum ama bisinduna matik jaba action lokhatnaba amadi vote lepa yahandaba honabiu haina taksinkhre loinana mahaki mayokta shoi khomagi campaign amasu chathaba haure haikhi Delhi da leiriba Manipur Young Mind Association Delhi na Manipur gi leiriba organization sing student union gi body sing gi ekoi hojik signature campaign ama tawba hojare hairiba signature campaign asi ekoi na Narendra Modi Prime Minister da amadi President da pisallaga Papu Yadav sigi mathakte action lokhat piyo asigumba moral yaudraba communal gi irang sagatliba asigumba rajniti tawriba miyo ase amuga na election phawba lepa yadana bagi condition thambiyo haibana chingba akoi gi memorandum da akoi yaujari Manipur की MP अहुम दिल्ली दा लेना हाइरिबा सिगुम स्टेटमेंट अमा थोल अबाउबदा मिना तादना उदना लेसन बा हाइबसे अखोई ख्वाइदगी लाइबक थीबन Manipur da inner line permit system chanhalo haiduna chara henbagi khongjang changsin kiba mahairoi sing okpagi thauram ama pangthokre khongjang loi sing okpagi thauram adu singjamai apunba nupi lupna senduna singjamai community hall da pangthokibane Manipur da inner line permit system chanhalo haina chara henbagi khongjang changsin kiba tongan ba government amadi private school singda mahai tamliba mahairoi humpu mangana okpagi thoram aduda saruk yakhe loinana ILP khongjang bu sagat laduna chara henbagi khongjang changsin khibi chahi marfu helabi DM College of Commerce ki hanagi principal A Sana Hanbi su singjamai apun banupi lupna ikai khumna bu utke Assembly da pass tawkraba bill adu act to onthok mapung phana chana handriba phawba miam punna ihau changsin minasi haina ngasigi thoram aduda warep nakhi
Indian Red Cross Society na wangu amadi tenthagi ising ichawna awaba takraba miyamda mateng pangkre. Society asigi mateng adu Indian Red Society Manipur branch ke secretary ki kuthangda miyamda khutsinakibane. Mateng gi potlam sing aduda blanket, towel, nupi gi phirol, kitchen set, kangkhal, bucket na chingba yaukhe. Wangu gi punna miyoi humbudra aduga tenthagi oina miyoi yangkai society asigi mateng adu pikhi. Society asina makhatana wangu the portable water purification unit amasu athuba matamda thamnana bahonaragani haina phongdolakli. Indian Red Cross Society gi oiba potlam sing adu miyamda yenthokpada saruk yakhiba Indian Red Cross Society Manipur branch ke secretary Professor Dr. Y Mohan nahai society asina makhatana district asigi atopa mapham singda tengbang gi potlam yenthoknaba thaurangle. Makhataba tengbang gi potlam athuba matamda phanghananaba society asina Khul Singhi Pradhan Singda Khanghan Basu Laikre Haina Dr. Y Mohan Phongdorakli. Tasegna so awana tarba BPL ki kangbu singda mateng oina baina khoi national headquarter ki tharak polam singni si ayamba Hong Kong ki production kitchen set bucket na singba singsi Hong Kong Red Cross na tharak puni wangu laifam awang likai da han boina so install to bagi khoi plan tawjeri adu machinery post singse filter gumba awat pa component khar leibigi nini humni da yaura aganda install tawraga apta amani lekanda athopa khona mu hen sokpatu sokoi install tawra bo hona sagani like pham like te ado isa je pe ba yaw da mina kai wala ka ge hoi gumba mai cha man na pakhan ma sa ma khan bi ga le li Thasigi tangahum da sero makha lekai dagi athokpam bina kobi nupi macha amabu khongjom patpal dagi naurem Narendrana hatpani haina maral siri basi yaning de haina Narendra gi apokpi naurem bina sakhina phongdorakli. Ngasi Manipur Press Club ta paumi singa unabada bina sakhina makha taraduna machanupa Narendra di mahaki mapabung nabadagi numit adugi nungthilpung ohum taba matamda yumda halhankhe. Numidang pung taret taba matamda nupi mamana machanupi halaktre haiduna phone tawrakpada nupi machadi sida lakte haina khumkhi haire. Nongalaga machanupa yauna laikai miyam ga loinana nupi macha adugi mayumda hangba chatlubada machanupa Narendra bu bina hatli haibagi maralda sizillaga phu chaiba tawduna hatnaba honakhibani haina bina sakhina makha takhe. ai ichada siriba maranje ai ya janingde aduna mana lalame ai mayande kathok jage ai ichada siri maranje sunya yaningde si mayamne picha tawbiba adu mihat be mido thibiyoba mihat be mido mayamne phangna be thibiyoba si naurem Narendra bu wahang pahung tawdana akoi sherogi miyamna hana naba honarakpasi asengba mihat pa amma lolabra haibegi chingnaba leibana mari leinaba authority na hena kumna thijinbi sugunu dagi nupim sajibu nungsijaba haigatra moi lekai du dagi ahibam thoiba koba ama kaigumba nang chen ma chongba taw taragasu aina dum lawgani lohongba keno taw taragasu lohongba thugai gani na adumaina ki hanba leyena angang jina smai tamamme Manipur da nongmagi uwa mangsilaktuna ecological imbalance ama lakliba asi kharada oirabasu kanba ngamnanaba amadi Lamphel Court Complex bu luna na thamnanabagi pandamda ngasi Lamphel pata leiba Lamphel Court Complex da u charasing thakre Thoramasi District Judiciary Imphal East amadi Imphal West na Forest Department ka khutsam naduna pangthokpane Imphal West amadi Imphal East District Judiciary gi thomi singna Chathakiba u thabagi thoram aduda Imphal West ki District and Session Judge TH Simon Susaru yakhe Nongmagi umang haibadi uwa lega tumsalakpasina maram oraga ecological imbalance am lakpase masigi imbalance mase phanaba haibadi ekon su ko yangam sa thakta ko gi protection do pinaba masina maram oraga ko gi balance am thamduri ne ariba pollution control tawnaba nongmagi mangsel leiba uwa kana sida laitanaba masina kitang to su control taw ngamnaba khitang oi su mateng oi ngamnaba core complex da ngasi tawrisini Lakliba September 3 Laikhidraba Sapam Robin Hood ki mangani leihungi numit asida yumthong khudingi numidangda mairakat piu haina JC ILPS student wing na thadurak pacherol amada lebak miyam gi pukning jingsilakle India gi mafam ataida pangthokpagum Janmashtami gi thoram ngasi Manipur da su pangthokre Vaishnava lining bu thajaba miyoi singi yamna maru oiba kumhai Janmashtami asi maruina Bhagwan Krishna gi mapuk namit pangthoknari Thauramasi sarugoina miyoi kayana Bhagwan asigi mafamda hekat lekat tamduna hena phaba punsirol amagidamak thauninjaki
जन्माष्टमी की थौरम पैलेस कंपाउंड लेबा श्री श्री गोविंद जी मंदिर महाबली हनुमान ठाकुर मंदिर अमदी घड़ी लेबा इस्कॉन मंदिर दसु पांगथोखे मियोय कयाना मफम सिंह असिदा लाक्तुना हेकट लेकट तमखे थौरम असिगी सरुक अमा ओइना धर्मगा मरी लेनबा इसै नोंमाइगी थौरम अमदी रास लीलासु पांगथोखे लुचिंगलेन हिजम इरावोट की चामग तरामापन सुबा निंगसिंग थौरम अमांगसी तेरा खमनाम लेरक्त पांगथोख्रे थौरम अदु इरावट सेलिब्रेशन कमिटी पार्टसोई केंद्र न सिंधुना खमनाम लेरक की कम्युनिटी हॉल दा पांगथोखिबने थौरम अदुदा मफम अदुगे अहलमन अमसुंग नहासिंगना सरुक याखिबगा लोइनना इरावट की मफम दसु मियोय कयाना वांगांखि इरावट की लमजिंग मखा पूर्वांचल प्रदेश सेंबगी प्रस्ताव अमा भारत सरकार की लाइबा कांग्रेस मदद तौन होनर कुसे यारोय मसीदी मणिपुर की सक्तम मांगी गनी कोई लेजरम लोन मांगी गनी कोई कल्चर मुट की गनी कोई आइडेंटिटी एवं पोट से ममई खंगदी अमत ले ओय मरम मदुना सही लिसिंग हेलब मतम की इतिहास सिंग मसुंग तंगी लेजरम बा सक्तम दो कायदन लेगदबनी हाइब पोरसी इराबोट ना हाइबनी मदुगी मान लुसिंगा अंदलोन चंगीबने इंडिया गवर्नमेंट की मखाद लेबा कम्युनिटी फूड एंड न्यूट्रिशन एक्सटेंशन यूनिट इम्फाल ICDS प्रोजेक्ट बिष्णुपुर अमसुंग डिपार्टमेंट ऑफ सोशल वेलफेयर मोइरांग गवर्नमेंट ऑफ मणिपुर गा खुटसमनरगा ngasi kaino community hall da kunthramari suba national nutrition week की पालन थौरम पांगथोखरे हाइना चेरोल अमदा खंगहलकले ngarang ayuk pung 13 makhai taba aduaida international border pillar marfumathoi mayagi kwatha khunauda khutlai paiba lalhobani chingnaba singa 13 suba Assam Rifles amadi taruk suba Dogra Regiment ka khuthoknabada leikhidaba mioi ani masak maming khangbangamle makhoi ani adudi RPF PLA gi Tongbram Samananda chahi kuntra taret apokpa T Biren Thanga Konjeng Lekai amadi Kangjam Rome chahi kuntra mathoi apokpa K Babu Singh Phawak Chau Ikhai Bazar dagini hairi makhoi animang imung manungna sak khangdoklaba matung Jennings Smoke ta pukhalakre हौखिबा अगस्त की तांग मंगागी अयुक पुंग 13 रोम ताबा मतमदा चांडिल डिस्ट्रिक्ट की बी बोंगजांग खुंगंग दगी खरा चटलगा लेबा मफम अमदा फिजम सेतुना मसादा खुटलाई यावदना अनाबा लायेंगनबगी थोखिबा पीपल्स लिबरेशन आर्मी अहुम सेकंड लेफ्टिनेंट अमर असेंगबा मिंग कांगजम रोमी सर्जन श्याम असेंगबा मिंग टोंगब्रम समानंदा अमदी कॉर्पोरल एनडी असेंगबा मिंग चोंगथाम नबंता हाना लुमदुना लेरंबा इंडियन आर्मी ना अतद अखम लेतना नोंमई कापसिलकपदगी मफमदुमक्तदा PLA अनि लेखिद्रे अमसुंग अतोपा अमना नानथोक्तुना चेलखी अदुबु मसादा नोंमईना पानबना मरम ओइदुना लाइकनबा ngamdana लेखिद्रे लानमी अहुम असिना येकनबगी मखुता इमा लेबाकी दमक थवाइना पोंता पीखिबा असिदा RPF अमसुंग मसीगी लानमी PLA ना यावोलगी इकाई खुमनबो उटली हाइना रिवोल्यूशनरी पीपल्स फ्रंट की चीफ डिपार्टमेंट ऑफ पब्लिसिटी बंके मितैना थादोरक बचेरोल अमदा खंगहलकले अंद्रो खुंजाउदगी अंद्रो सनापत फावरगा यामबेम ताबलंबी असि मणिपुर गवर्नमेंट अमसुंग लोकल MLA ना सुक्सेम सेंबीदबदगी लेकाई मियामना ओइना लंबी सेमजिनख्रे मतम कोइना सेंबीदना लेरक्लबा लंबी असि ngasi अंद्रो मंडल डेवलपमेंट एसोसिएशन की चेयरमैन वाई नबचंद्रगा लोइनना लेकाई मियामना किलोमीटर 10 मुक सांगबा लंबी असि सेमजिनखिबने ngasi andro AC ki manung chanalaiba andro high school da free mega health camp ama pangthokre hairiba free mega health camp asi Rotary Club of Imphal ge senthang makhada pangthokpane health camp aduda Jennings Iboyaima Hospital amadi Caesar Hospital ki doctor amadi medical staff singna lamdam aduda gynecologist ENT surgery medicine amadi dentist ki laina singna naraba miyoi singda ana layingbagi thaudang lokhi अंड्रो एसी की MLA TH श्याम कुमार की लमजिंग मखादा मियोई लिसिंग अमगा चात्रुक रोम दा अना लायेंगे खुदोंग चाबा पीखे
Imphal West ki manung chana leiba Sagolban Bijoy Govinda Thangapat ngasi Khoichop Mela pangthokre. Khoichop Mela asi Thangapat asibulu na na thamnana ba pandamda Joint Committee Thangapat kanba apun balupna sindana pangthokpane. Ngasi ayuk pung 8 tagi hauduna pangthokhiba Khoichop Mela aduda saruk yakhiba singna makhal kayagi nga phanakhi. Howzek Sanabagi Pauda. Maharaj Kumar Ghanendrjit Memorial Super Division Football League ta PYA Kairang Mai Pakre. Ngasidagi Sanaba Hokiba Tournament asigi ahanba League ta PYA Kairang na KIYC Khetri Iril Mapalbu Panjal Mari Amada Maiti Bapi Kibane. Amphagi General Secretary L. Ranjit Roy, Khongman Jila Parisad ki member TH Anirani Amadi, Imphal East District Football Association ki President TH Mohorina, tournament asigi haudokpagi thoram da sarukyakhe. Imphal East District Football Association na Sindhana Social Workers Congress Khongman gi Sanabungda Chatharakliba tournament asida Tim Tarana sarukyari. Hayeng ahanba match star 11 star SU Akampat amasung Sak Yumnam Kunau Anina Sanaragani Aduga Anishuba Matstana Upa Kiamgai Amadi YOSC Kurai Anina Lamba Taunaragani. Kunithoi Suba L Sangita Devi Memorial First Division Football League ta Wafa Wangoi Amadi Sai RC Takiel Ani Mai Pakre. Ngasi sana kiba tournament asigi Taranithoi Suba League match ta Wafa Wangoi na CRPF Langzingbo Panjil Amasinoda Maitiba Pikibane. Tara Humdoi Suba League tana Sai RC Takiel na HNCS Haure Bibu Panjil Ani Sinoda Maitiba Pibangam Kre. Imphal West District Football Association Asindana Malom Tera Khada Khagi Sanabungda Chathariba tournament asida Tim Mapana Sarukyare. Thasigi Nipanda Sanagadaba Ahanba Matsta CHIKL Jazing Amadi Thau Thangmaibanga Anishuba Matstana PHLYO Thangmaiban Amadi CRPF Langjing Anina Lamba Taunaragani. Under 15 boys interstate level JN hockey tournament the Young Pioneers English School Imphal East na champion oikibaga loinana New Delhi da pangthokadaba under 15 boys ki national level Jawaharlal Nehru hockey championship ta saru yaba phanglagani. Ngasi sanakiba tournament asigi aroiba league ta Young Pioneers English School Imphal East na Saiton Government High School Bishnupurbu Panjal Taret Anida Maitiba Piramlaga tournament asigi champion oikibane. Tournament asida Saiton Government High School Bishnupurna runner-up tahure. Nakalamaramdana under 17 girls interstate level JN hockey tournament tana Nongchof Imphal Sagol Tongba High School Imphal West na champion aduga Career Residential Academy Thobal na runners-up takre. Directorate of Youth Affairs and Sports Department Manipur na Sindhana Hockey Stadium Khuman Lampak ta pangthokliba tournament asigi makok mathang takraba team singda department asigi masak naiba mioi singna manamathum kaya khudol tamkhe. Ngasi Kanglai Bodybuilders Gym gi Sanaroi Singna Makhoibu Tongan Tongan ba Hiram Kayada Takpi Tambirakpa Oza Singdagi Yaifat Hongni Zakre. International National Amadi State ki Thakta Manamathum Kaya Panglakraba Tera Sapam Lairaktalaiba Gym Asige Sanaroi Singna Ozagi Numit Kamari Lenana Thauram Asi Pangthokibane. Ngasigi Thauramadu da Saruk Yakiba Manipur Bodybuilders Association gi founder member Singh Amadi Masana Asida Maming Lairaba Oza Kayana Masana Kayada Thawai Yauna Sanariba Iram Damasigi Sanaroi Singna Apaba Lamchat Sajat Ka Loinana Lairik Laisudasu Thawai Yaurabadi Nongmadi Apauba Sanaroi Ama Oiba Ngamgani Haiki. Gym asina pangthokliba asi gumlaba thauram asi Manipur da leiriba gym singnasu tawhaningbagi apamba phongdoknakhi. Zasingna thongni jaba haiba pangthokpa dugum la chingliam lamba thoram asida makhoibu lamjing lamdak piriba ojasing duda makhona bebar utpadu khaktana oibi yaroi tongan tongan be susan ka gi ojasing amadi tongan tongan ba gym kya da trainer oiriba ojasing dubo bebar utpaduna mana pamjari ba trade duda mai pakna nabagi asobu lambi mo ojabu nong utpaga loinana ojabu nung shedu aginga sigi leiriba player sing amadi tongan tongan ba gym kaya gi player sing na
उत्पियो अरोबदा बुलेटिन असिगी हेडलाइन समूह हना म्याम दा थमजगे मणिपुर की हौजिक ओइरेबा फिबम असिदा लुप अमतना कांगलुप नाइबा वाहे सिजिनबगिनु हाइना जेडीयू की प्रेसिडेंट एन तोम्बिना अपील तौरकले मणिपुर गवर्नमेंट नुमित हुमनी की मनुंगदा पोचै की ममल लेप्ट्रबदी एमसू ने ड्राइव चथरगनी हाइना फोंदोखरे मणिपुरी मचा साउलिन चांदम की थवाई याउद्रबा हकचांग असी पुरखरे महाक हाटपदा चेनाबा लेमिनबा मियोय अमा यूएसए पुलिस न फारे